ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯎꯃꯪꯒꯤ ꯁꯔꯨꯛ ꯍꯦꯟꯒꯠꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯅꯦꯁꯅꯦꯜ ꯃꯤꯁꯟ ꯐꯣꯔ ꯑ ꯒ꯭ꯔꯤꯟ ꯏꯟꯗꯤꯌꯥ (GIM)ꯅ ꯃꯅꯤꯄꯨꯔꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 35,17,000ꯒꯤ ꯁꯦꯟꯐꯝ ꯍꯧꯈꯤꯕ ꯆꯍꯤ 5 ꯑꯁꯤꯗ ꯀꯥꯏꯊꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ Central scheme ama oiriba Pradhan Mantri Awas Yojana Urban-gi makhada Manipur-gi oina lupa crore 3,63,00,000 release tawratuna punna yum lising 13,738 saba loishinkre haina Parliament mifamda thamkre. Chief Minister Nongthomam Birenga Prime Minister Narendra Modi ga unaduna Manipurda hojik thengnariba irang asigi matangda wari sanakre. Manipuri Governor Anusuya Uikena lamdam asida tangdulaitaba hanjilhanaba hotnabada lawkiba thodang Singh, Security Advisor Kuldeep Singh amasung Manipur Police ki DGP Rajiv Singh na singthakre. Ketrigao Assembly Constituency da thokliba chengi wathok matam chana loishinba ngamdrabadi CAF and PD Minister Masamatik Chad haina Khanjaraga resign to Pomthoi haina ACS ke MLA Sek Norul Hassan na phundorakle. Amadi Hepatitis B natraga si lotsin bagi mahut lengak na lem na piriba kudung chaba sing lauduna hepatitis lakshin badang mateng pangbiu haina Health Minister Dr. Sapam Nanjana appeal tawrakle. Times of Manipur ge numidangi Manipuri pau meeting tabiriba pumnamakpu CHAPLINA MAISNAM na khurumzare hojik pau sanduk na bizare. Leibak asigi umangi saruk hengathanabagi pandamda National Mission for a Green India (GIM) ge makhada Manipur ge oina lupa crore 35,00,000 ge senfam haukiba chahi 5 asida kaitharakre hairi. Wafam ase hojik chathariba Lok Sabha ge budget session asida Environment, Forest amasung Climate Change ke Minister of State Kirti Vardhan na ayiba paukhum oina pikibane. Minister Kirti Vardhan ge warolasan hai National Mission for a Green India (GIM) ase India gi leiriba umangi saruk ase hengathanduna mapungfana ngaksenba amadi mahusagi khal amuk hanjil handuna climate change na pirakpa chektheng seng thengnanabagidamak National Action Plan on Climate Change ki makhada semkibane. Hairiba mission ase National Action Plan on Climate Change ke makhada semkiba mission nipan gi manungda amane. Mission asigi makhada maru oina pangthokadaba thabak thoram singde akhanaba mafam singge forest amasung forest nataba area singda eco restoration ge thabak thoram sing paikhatpane. GIM gi makhada hojik faubada state 38 amasung union territory amada punna lupa crore 5,8,9,000 kaitharakre. Hairiba senfam ase lam hectare lakh ama 50,500 gi area da uwa thaba amadi eco restoration ke thabak thoram sing paikhatnabane. Masida Manipur gi oina haukiba kumja 2,818 kundagi kumja 2,818 faubada punna lupa crore 35,00,000 kaithakibane. Masigi manungda lupa crore 13,19,000 sizinakre haina Minister Kirti Vardhan gi ayiba cherol aduna makatana palle. Central scheme ama oiriba Pradhan Mantri Awas Yojana Urban PMAYU gi makhada Manipur gi oina lupa crore 3,63,00,000 release tawratuna punna yum lising 13,738 saba loishinkre hairi. Wafam ase ngasi chathakiba Rajya Sabha gi mifamda Housing and Urban Affairs ke Minister of State Tokhan Sahu na ayiba paukhum oina pikibane. Minister Tokhan Sahu ge ayiba paukhum aduda hai PMAYU ki makhada yum masing asuk sagadabani haibilaite scheme ase state amasung union territory sing na urban area ge housing gi damag
Same Saba project na demand tawriba yum masing aduki matung inna senthang pibane state amasung union territory sing na same liba project adu state level sanctioning and monitoring committee na ayaba piraba matung ministry gi central sanctioning and monitoring committee da submit tawrakadabane madugi matung central assistance oina in situ slum redevelopment ge makhada yumamada lupa lakh ama affordable housing in partnership AHP amasung beneficiary led individual house construction enhancement BLC vertical scheme makhada lupa lakh ama lising yangkhagi senfam ministry na kaithabane PMAYU gi makhada central assistance asi state amasung union territory singda tangak ahum thokna piraga lakhle Howzik Fawbada State amasung Union Territory singna submit tawrakiba proposal gi matung inna punna yum lakh Chamatara nipan lising humpu mari tha sigi tang tara mga Fawbada ministry na sanction tawkre sanction tawkraba yum sing asigi manungda yum lakh chamatara mari lising kuntra humdoi saba hobaga iroi na yum lising marifu mga romdi saba lushin kre masida Manipur gi oina yum lising yangkai taruk sukna Contractorate sanction tawkibagi manungda yum lising nifunipan chatruk yangkai taret saba hore aduga yum lising tara mari chatruk marifutara mapan saba lushin kre masigidamang central assistance oina lupa crore chanipan nifumathoi lakh kuntra mapan sanction tawbugi manungda lupa crore chambri humputara mathoi lakh marifutara mathoi thadokre haina minister Tokhan Sahu gi aiba pakum asina makatari Thatara Marigi Matungda Prime Minister Narendra Modi ga Chief Minister Nongthoman Biren ga unaduna Manipur thokliba irangasigi matangda wari sanakre hiramasiga mari lenana Hindustan Times na piba report amana hai Prime Minister Narendra Modi na mayai tangbal loduna pangtokliba Niti Ayog mifamgi sideline oina ngarang Chief Minister Nongthoman Biren na Bharatiya Janata Party ki Central Delhi Leiba headquarters ta Prime Minister Narendra Modi ga unakhe Luchingba ani asina unakiba duda Manipur thokliba irang asigi matangda khanakrabasu mepamaduda kari khanakibage haibagi official oiba warul amata howzik fawgi oina thadorapalai tre masagi masak maming takthokningdaba senior official amana phongdorapagi matung inna Prime Minister Narendra Modi amasung Chief Minister Nongthoman Birena minute 15 dagi kun fawba phaminadna wari sanaki haide Unabaduda Manipura howzik thokliba irang asiga mari lenina kupna khanakhe adum oinamal mefam adugi akupa warulde nongmanini asida khanglaba yai haide Ningsingba yabadi Chief Minister Nongthoman Birena Party gi National President JP Nadda yauna tongan ba luchingba kaya amagaso irang asigi matangda unaduna wari sanakhiba lekhrabane Manipur gi Security Advisor Kuldeep Singh amasung Manipur Police ki DGP Rajiv Singh na matam loiraba Manipur gi Governor Anusuya Uike ga unakre Governor Anusuya Uike na lamdam asida tangdulay taba hanjil hanaba hotnabada lawkiba thodang singthakre Imphal gi Raj Bhavan da unabaduda Governor Anusuya Uike na su lamdam ase mahusagi fibam da hanjil hanaba hotnaba Officer Singh asina lawriba thodang singthakibaga loinana Manipur miyam gi yaifanabagidamag hanba leitana hotnagadabani haina so pukning thawatke Nakalamaronda Kundrakpam ACG MLA Thokchom Lokeswar naso Governor Anusuya Uike ga unakibaga loinana Governor Anusuya Uike na lawkiba thodang singthakhe MLA Thokchom Lokeswar na makatan hai lamdamasida tangdulay taba hanjinduna mahusagi fibam da lakna bahotnabada Governor Anusuya Uike na state asige constitutional head ama oina lawkiba thodang adu singthabagi loiban nairoi Mahakna lamdam asigi tongan ba relief camp kayada chatuna yengsinkibaga loinana lanjenaraklaba miyamda support tawkiba sing adu kaidongnungda kaungamdana lehoragane Governor Anusuya Uike punsi nungsang na ana ayek yaudana leiba oisanu hainasu MLA Thokchom Lokeswar na yafa paujal piki
Khetrigao Assembly Constituency da Leiriba Chengi Wathok Asi Matam Chana Loshinba Ngamdrabadi CAF and PD Minister Masamatik Chadabani Kanjaraga resigned to from to Ihaina ACSG MLA Sek Nurul Hassan Napundu Kre ACSC da Thokliba Chengi Wathok Asiki Makat Chatarapo Oina Khetri Awang Lekai de Leiba MLA Sek Nurul Hassan ge Mayumdagi Imphal East District DC Office Fawbang Ase Khongchat Amachat Kre Khongchat aduna DC complex Yorapada get loan duna leirambadagi Khoshaw Naraba Miyamna get nam khaiduna DC office tamna thomzen ke tungda MLA Sek Nurul Hassan Masamak yauna Imphal East District ke DC DSO amade district asigi SP yauna apunba mifam ama pangthoktuna hiram kharada yanabu purakre haire mifam adu loiraba matung MLA Sek Nurul Hassan na paumi singda hai ACSC da Hosik Thokliba Wathok Ase Miyamgi Pangpam Thokpa Tha Nipan gi Cheng Piraktabadagine Tha Nipan Asige Manungda Tha Ani gi Cheng di Handak Pire Tha Ani gi Cheng Pire Hairiba Asisu Panghaudaba Kaya Ama Yauri ACSC da FPS agent Lektabana Madam Oiraga Cheng Yendabani Hairamba Adu Hosikti Haplabanina Yenba Hobiro Hanadagi Cheng Yelakpa Agent Singna Thagatpa Mi Masinga Nongna Kallaba Agent Singna Thagatliba Masinga Manadaba Asisu Yangshin Bachange Anoba agent Singna Thagatpa beneficiary list Ase Chada Nifu Mangadagi Yankai Fauba Hantakibadagi ACSC gi Mioy Kaya Cheng Fangtre ACSC gi beneficiary Masing Hantarakliba Asisu Madam Amata Pide Hiramasigi Matangda Lakliba September 3 Faubagi Manungda Hanagi beneficiary list ka Anoba beneficiary list ka Manna Semdoklagani Haina DSO na Ayibachero Su Pirakle Amaronda Tha Nipan gi Wathoriba Cheng Asina Tha Asigi Kuntra Mathoidagi Pangthokadoriba Assembly Session Mamangda Miyamda Panghalagani Haiba Wafam Suthamle Aduna Hairiba Thabak Sing Ase Chapchana Thabakta Ontoktuna Miyamgi Awaba Se Kokhanbiu Karigumba Ngamdaba Thoklabadi Hena Sathiba Makhalge Khongjang Kaya Changsingane Amade Matek Chadraba CF and PD Minister Su Masana Khangna Fam Thadokadabani Haina MLA na Taksilakhe Concern authority gi maikaidagi labs leiriba makaise corrective measures loraga matung lehandanaba aduga political pressure da thabak tobu ergade modo tobiganu haibase khoi maikaidagi aduga hairiba yanariba potse da thabak toraktaba singthoku taragade KF and PD minister matik chadaba misak ama ni haibada haiman ba tho aroidra ina khalle praja makai gi demand se if he cannot take responsibility on his own soldier as a minister in charge of KF and PD, he must surrender and resign from KF and PD minister. Hai wafam done. Ana hai riba wafam se koi yeng ase praja makai gi akoi gi main issue di cheng phanganba plus cheng phangaga leramba makai card ta reject live sing says masigi asoibase chumthoga makhoi makai gi pithok tadana leiriba cheng se kilo masing su na phanganba kilo masing su dana phangya ba cheng je hoje gi leba anobe agent makai ni yelise da cheng kilo 35 phangada ba AY card holder da kilo 13 15 dagi hena pidaba aduga kilo 5 phangada ba PHH card holder sing kilo 5 phangada da kilo 3 dagi hena pidaba se masi su yengsan gani haibana chingba sing assurance pere Hepatitis B natraga C naramba yai haina chingnaba leirabade madu lotsin bagi mahut lengak na lem na piriba khudong chaba sing ase lauduna hepatitis lakshan bada mateng pangbiu haina Health Minister Dr. Sapam Ranjana appeal directly wafamase ngasi National Viral Hepatitis Control Program State Health Mission NHM amade Manipur lenga ki Directorate of Health Services na silaga pangtokpa World Hepatitis Day gi thoramda mahak na phongdokhibane Jennings Main Auditorium da It's Time for Action Haiba theme da pangtokpa Thauramadu da Chief Guest ke Warul Piriduna Minister Dr. Sapam Ranjan Hai Laina Kudingmak Matam Chana test toduna treatment chatharabadi Fabagi Chang Yamna Wangi Haibase Pumnamakna Kangnaraba Wafamne Maramaduna Yamna Sandokan ba Laina Ama Uriba Hepatitis Asisu Ngalingai da Kangdoklabadi Matam Chana treatment toduna Pabangame Hepatitis C gi oinadi treatment tawraga fabangamle adubu Hepatitis B gi di punsi chupa hidak charaga laina asidagi thorakadaba complications sengdagi ngakthokpangame Hepatitis hairiba laina se lakshinaba hotnabada lenga ki maike dagi paikhatpa yaba thorang pumnamak paikhatle
Laina ase layeng naba lengakna test tobudagi hauraga hidak langthakna chingba kayada lemna khudong chaba pire maramaduna hepatitis ki status khangdoknaba mipum khudingmak na ngalingaida test toktopiyo Miyoi taru khudingi miyoi amamam hepatitis positive oi haibagi report lay laina ase lochilaga thamnabadi mamaithangda punsi kanba ngamdabagi fibam lakane Hepatitis hairiba laina ase mioibagi yamna maru oiriba organ liver da tainarapane liver soklakpa haibase hakchangda nabe yekpana chingba amata tawrakloi last test yauraba matamda khanglakadabane asigumba khudongthiba fibam mayuk nadringaida hepatitis ke status khangdoknaba hotnasi haina Minister Dr. Sapam Ranjan na makatana phongdokhe It's time for action, I would say. It's a coordinated effort, not only by the individuals, community, politicians, government work together. Also, interdepartmental correlation, interdepartment coordination. NGOs, and NGOs appeal to let's do our work sincerely. And the NGOs ki roles there, and focus to Manipur has a Kanzabagi yam the picture population. Lakh kuntra siki positive once rampantly spread there would be a time section that we will control but the way we are doing it under the sick control programs yam the pasana with the support of all the NGOs, with the support of all the doctors, and in a size coordinated effort it's very much needed. Because a lot of hepatitis C, whether hepatitis C or HIV with Hep C co-infection labor, study the one line whether we are leaving out on HIV. Coordination, coordinated effort, Well, hepatitis D gi thauramadu sarugya kiba health services ke director Dr. O Sana Hanbina hai viral hepatitis ase haksel da chauna singnaba issue amane hepatitis B amasung C ase yamna chronic oiba laina amso oiribane maramde virus asina liver gi cell sing ase tapna hatorakane liver gi cell sing ase mathau Taurakta matamda liver sokpa haibadu oigatawribane mamaithangdadi liver cirrhosis natraga hepatocellular carcinoma hairiba liver da naba cancer makhal asigi stage phauba yaurakloi haingai leite hairiba stage asidadi lying bagi pambai amata leirakloi maramaduna asigumba stage asi yauraktringaida viral hepatitis ke test tokthokpiyo Karigumba hepatitis B natraga C positive oiramde hairabasu lengak na lemna treatment tawbugi khudong chaba pire pumja lisingani supna kuntra fawbugi manungda hepatitis muthatnaba World Health Organization ge pandamase fangnaba aikhoi amata oina hotnamina se haina Dr. Osana Hanbina makhatana phongdokhe Cancer is nothing but the uncontrolled growth of cell happening. King nana po nana po the stimulus na toroga sum cancer all over. High but that particularly liver cirrhosis and the hepatocellular carcinoma that is the main burden. Adunani particularly viral hepatitis B C the big burden hari se. Aduna adugi stage yogi taragadi upai laitaba amakoi haba. While the carcinoma hai taragadi magi the holding at Makari Jaga, later in Atotopum, but that is called metastasis of Hondada Haraga. Aduna, Sigi stays, Yodaraga, the terminal stage, end stage, whatever. Adugi stays, the Yodrinella, hepatitis is preventable, or having okay, vaccine again, hepatitis B, the vaccine later, Aduga, but not treatment, electric, have a coming out. The viral hepatitis C gidi housing multi vaccine later aduga magidi treatment do bayare haba khaminare early stage da koina detect hoda gadi haiba noaitaba cirrhosis and stage like cirrhosis hepatocellular carcinoma se asi prevent on nabagi the that is why we are observing this function today.
Moirang Assembly Constituency ke MLA Thongam Santina MLA Local Area Development Fund dagi sotharaba imung tara humdoi gi yum sakiba adugi manungda yum mari ngasi sangakre ngasi sangariba yum sing ado Moirang Assembly Constituency ke manung channelaiba sunu sifai thamna pope oksongbung lekai amade sandong awang lekai da saba yum sing ne yum sangaba duga mari lenana MLA Thongam Santina hai Moirang Assembly Constituency ke miyamna ACS ki mihud oina ba wana hotna kiba adugi laman singba oina ACS ki sotharaba imung singge kari tawsige khalingaida Chief Minister Nongthomam Birena MLA Local Area Development Fund dagi yum sabagi ayaba ase pibiraktuna thaurang ase paikhatpa hobane Masagi lam legzaragasu yum saba ngamdaba sotharaba miyoi sing khangatuna yum sabagi thabak ase paikhatpane lekai gi miyamga Khanaraga Pradhan Ward Member Amade Moirang Municipal Council ge caretaker singna khangatlaba miyoi sing ado mahaki worker singna inspection chatlaba matungda yum sing ase saba hokibane ahanba phase ki oina yum sing ase lupa lakh ani changna sakibane masida politics ki akhuba meeting lekte miyam ge apambagi matung inna thabak tawbane ani suba phase ki yum sabade yum amada lupa lakh ani makhai ge senfam kaithoklaga anoba mongda saragani hainaso MLA Thongam Santina makhatana phungdokhe Manipur khunai sida akhoi ingna tapna leiba yanaba masagi yumduda awaba kya suraga saluraga so halaga mai mayumduda pothaba yabagi tajaba ka ke rumma ka mana pivirakdo maduna aina handaki pangthok sei thabak sida so mati homo hibadi ai wakaloda miyamna makoida khalliba wakalo madu ai eje MLA boina makoida gi masada gi abdi prajada phangba wakalo dudi yam phajaba apabarumda phangai ai second phase sabada ai yumsi 2 lakhs 50 da oiraga saba hawrani aduga igi ani suba khallo lamaga lai madudi kailoda yumdi akoina saba nataba masana yumdi sajaraga tinna kupangamdaba ina kupasinglo madudo ai tinlamu piraga adu bani ai marang kenada ina kupai lehiddalabagi adu mawakhallo lamasu madudi program amsu ai athuba matamna paikat pahawrani ena ai marang ken pajamya da Manipur pajamya da ai mekedi khanjari Loktak Development Authority LDA Workers Samusung Employee Union na tongan ba demand kaya tawraduna ngasidagi changsinba hawgani haina tawramba sis work strike adu yanaba purakpadagi suspend tawkre hiramasigi matangda ngasi tawpopida leiba LDA gi office sa pangthokpa pawgi mifam amada LDA Workers and Employees Union Manipur gi General Secretary P. Shyam Kumar na hai equal work for equal benefit ase athuba da thabak ta onthok kadabane seniority gi matung ina non-technical employees sing promote togadabane LDA gi employees sing gi oiba tonganba rules and regulations semnaba amate atopa department sing da piba retirement benefits sing LDA gi employees sing da so pigadabane haiba demanda haukiba tang kunmari dagi kuntaruk fawba sit in protest togduna khongjang changsin ke masiga iroinana hena kanba khongjang oina ngasidagi sis work strike chatanaba thorang tawke Adubu, LDA gi Chairman M. Asni Kumar, LDA gi Management Committee, Manipur Government Service Federation gi President, Vice President, Secretary Amadi Advisor Yauna, LDA Workers and Employees Union Manipur gi Executive Member Singa Paminaduna Wari Sanabada, Yanaba Purapadagi, says work strike ki khongjang ase handopani haina mahak namakata ki. Honorable Chairman, Sir Sni Kumar Amadi, NDG Hello Department or Project Director, Hariba, NDG Workers and Employees Union, General Secretary Amadi, Project Director, Sir Bagatunga, Memorandum of Understanding Ama, signed away, Hariba, Memorandum of Understanding to Asida Lejare, Mayam Asida Lejare, Adu Asida, Equina Yanari, Tang Kunma Pandagi, Matam Kotana, Sizwa Strike, Tabu Lepe, Hungang Chamchin, and Nito. Assume Roba, NDG Project Director Sarbagaton, Amadi, Honorable Chairman, Manangtem, Asni Kumar, Union of Pamina Mutunga, Haidiba, Equina Taliba, demanding a say, Makoina, Hazaba Pirapodegi, Tanguma Podegi, Matam Kotana, strike or money Tormado, Zanaba, Sigi Makada, Haidiba, Equate strike, she's working strike, a say, Matam Paragi, suspend on him, say, Vidiagi Tom, the way Amukaswana.
Kakching Higher Secondary School ki waduna leiriba tongan ba subject ki oja sing tharaktabagi mayokta school asigi mahiri sing amadi All Kha Kangle Students Union AKKSU na matam kaktaba class boycott ke khongjang changsin bahukre khongjang adugi matangda school asida class 11 tamlibi Salam Sonia Kobi mahiri amana phongdurapada school asida physics History, Education, Economics, Geography, Commerce, Manipuri amadi English subject ki oja manga legidabada oja ama natraga ani khagdamak leiba yauri awatpa oja sing ngarangi numit fawbada thabiraknaba matam thakibane laibak thibadi awatpa oja sing tharaktaba maramna khongjang ase changsinba hobani haina mahakna phongdokhi Amaromda, Khongjang aduga mari leina All Kha Kangle Students Union ke General Secretary KSH National Nahai Manipur lenga ke school fagathan si mission ke makhada yawba school asida oja watpana maram oiraga mahiri sing mapung phana mahai tamba phangdre school asida watliba oja ki masing ase tarangdoine adubu oja ahum school asida posting piraklabaso ngasi fawba join tawdana leide masida sunnatana school asigi science laboratory aseso matamga chunaba oitre hairiba sing ase athubada mari leinaba authority na mensinduna mahiroi sing ningthina mahai tamba phanghanbiyo haina mahakna makata ke oza watpagi changsin ngani haiba class boycott tawbane haibagi khongjang adu ngasi dagi houjare koigi satra singna changsilakpa moigi khongjang sida koigi aksugi All Kha Kangle student gi maikai dagi khoina angam mateng pangjagani amasung hauji school sida watpa oza sing se khoina thopiroina oza watpa khara pibire pasi mamingi oina moina order thopire aduga hauji school sida join tawba leitri oza su lakpa leitri aduga laiba oza sing sisu haidi kayam kuina school sida leigadauri no utilization atopa mafam da sida na posting sida ka atopa te utilization chati gatra haibagi chingnaba su lei Thobal Haukada Leiba Peace and Freedom Academy ge boarding the ge Mankiba Class 10 ge Mahiri Nupamacha Tarataruk Adu Arambai Tengol Unit 1 ge QRT mobile team na Kanduna Thobal Police Amade School Authority da Sinaraklaba Matung Police na Guardian Singh da Amuk Sinakre Mahiri Singh Adu ngasi ayokpung Marirom Tarakpa Adwaida School Campus ge Mapam Khangdana Mankibani Haide Mahiri Singh Adu Mankraba Matung Thobal Police Station da School asige Principal na missing complaint ama thangalakpadagi miyam khangnarakpane mafam khangdana mangkiba mahiroi tarataruk adu Imphal East District ke manungchan na kaina laifamlen ga nakna leiba Senapati District ke manungchan ba Lisamlok Village tat leire haina tata driver kharana pau pirakhe pau adu fangbaga Arambai Tengol Unit 1 ge QRT mobile team amana nungthelpung ama makhairom tarakpa adwaida mafam aduda changsinduna mahirui tarataruk adu lokhalakibane makoi sing adu Thobal Nongang Khokta leiba Arambai Tengol Unit 1 ge office ta puraktuna counseling piraba matung school authority amade guardian sing da sinarakhe madugi matungda mahirui sing adu police station da amuk purakibani haide thodok aduga mari leinana Peace and Freedom Academy ge principal Jotin Salam na phongdurapada mahirui sing adu hek mangkhre khangbaga police ta missing complaint ama thangatke manggiba mahirui sing adu Lisam Lokta Leire Haibagi Pau Fongbadagi Makoibu Kannabagi Tamak Private School Development Council Thobal ki member sing amade Arambai Tengol Unit 1 ge team na mapamaduda changsinduna lokhatke Makoi sing adu police station da puraklaba matung guardian singa punna phaminaduna wari sanraba matung hana leramba bab tanadaba sing yanaba purakhe haina mahakna makhatakhe Koigi private school development councils ki team mama aduga Arambai Tengos ki TCRT ki teams na yamna athuba mawongda koigi search portal ma changchan ba haiba sreida koigi lisam lokta leiba singama gi manungda angang singdu tek takaidana yam safety oina leramba amadi madugi community adugi mafam tura tariba community singasu akoida town cooperation kiba amadi Manipur police ki department na akoida yamna tek takaidana angang singasi yamna positive mindset aduga parents sing koi punna phaminara kana ngasi settle tawre amicable solution purakre ado makoida
खंगौदना आगांसिंग एडोलेशन की पीरियड ओइबनिना मखोय निंगमदबा सौनिंगबा पोगलम मयामदो नायाकी ओइबे यौनी हाइना खंजरगा अखोय नोंनिनी की मनुंगसेदा पेरेंट्स का स्कूल की अथॉरिटी का फमिनरकांदा हानगुमना मखोय स्कूल दम लेरनी Sri Sri Bal Mukunda Dev Music College ke anokba student union ama ningthina semtriba fawba hanagi union ase ngasidagi chatnararoi ariba union asina tawrakpa thabakta mahiru singna saugatloi haina college asike mahiru singna phongdorakle Palace compound leiba college asige mahiru singna ngase college asige auditorium da pangthokpa pawgi mifam amada college asida second year tamliba koijam prem kanta kauba mahiru amana hai College asigi student union ase mahiru sengi oigadabane adubu leiriba union asida mahiru senga wari amata khanabagi mafam leite mahiru sengi yaifanabane haiduna union asina college asida taliba demand ase matik chaba demand ne adubu demand sing ase Khananaba College asige principal na anirak che thoktuna meeting kobada union ge mihut amata yaukidaba ase laibak thibane demand sing asige matangda tha asige kunnithoi amade kuntarukta anirak thokna meeting tawduna khanakre maduda college asige mahiru singa oja singa yanabasu purakre demand sing ge marakta Regular student nataba singlaki processing fee lodaba library da awatpa larik habjin naba hotnaba watliba oja sing menkhatnaba mari nainaba singda takshinba amade tangai fadrabadi khongjang fawba changsinba haiba wafamda yanaba puraklabane adubu meeting anira kawbada lakidaba student union ke mihut singna tha sige kuntrama thoidagi oja sing boycott tawgani hairiba ase mahiru singna saugatloi masidi Miyoi kharana manadna college asige issue ase chawthokhanna bahotnabani haina lawi maram aduna college asige kanglon chumba union ama semri pawba college asige oiba student union amata leiroi haina mahiru singna amata oina yanari haina mahakna makhatana phongdokhe लेबा वाथोक्सी ओइदनगाई दमक्ता अखोई छात्र मैम सु खनरे अखोई खन्नसी मैम लाकपियु यूनियन चिंग लाकपियु दुगो छात्र मैम खनरगा ओजासिंग खनरगा तौसे हाइबदसु लाक्ट्रे अदु ओरगदी अखोई कमेंट तौसिगे ngasi अखोई क्लास तौगदौसु तौदबिदा अखोई हंदकसे अदुम सिग मतंगसिदा डिस्कशन लोइन तौ फियम दा ला अदुना अखोई गी हान लेजरम एटमॉस्फियर से पूरा कायरे अदुना सिगे से अथु मतमदा यूनियन से अन सही सिगे ओइना अनौब यूनियन लम सेमद्रि पावबा हुजिकी लेरिबो यूनियन सिना थोलकपा से चांग अखोई गी खबर दो एनी थोलकपा कनो सिंग से अखोइना छात्र सिंग college na amata lawdaba se matung tana su habak pa yaro yabi se koi chhatra sing mai ge dagi akan ba kai no na wahang am ko loina na am asi dagi koi union bang po lai train na koi khanjare haidi akoi na ko bu su laktre akoi gi thabak thorong puding mak ta chu mai ma ting ju pang bidre adu phanangai dam khana se su laktram na maram moiraga 2024 gi anobu union semdre pawba union gi ming sisinaraga thabak thong amada tobi gano haibe se akoi chhatra sing ge mai ge dagi thaijari Imphal College ke awatpa Oja Singh athubada tharak trabadi akan ba khongjang changsil lagani haina college asigi Mahiru Singh na Jackson wa thamlakle Mahiru Singh na sindunanga se Imphal College ta pangthopa pawgi mifam amada Pukrambam Ranajit kauba Mahiru amana hai Manipur lenga ke Education Minister Education Commissioner Higher and Technical Education ke Director amade Education ke Joint Secretary da hanjin awatpa Oja Singh thabi rakna ba haizakrabasu Kangshin usinadana laithokliba ase Mahiru Singh bu thawoidabane thawong ase Mahiru Singh na akan mamongda condemn tawi College asige Education Department da matam kaya gi mamangdigi oja ani watuna lakiba adu ngasi phawba mention bidana leire Kumja lisingani supna kundoige September da college asida oja ge awatpa leire haiduna lengakta khangan khibadagi Education UK Director na order ama thoktuna college asida oja ani tharaknaba thorang paikhatke adum oinamak oja ani ase ngasi fawba college asida join tawdana leire hiram asigi matangda mari leinaba department singda chahi asigi March kunmathoi da cherol thaduna khanghan khrabani adubu ngasi fawba mari leinaba singi maikaidagi clarification ama fawba laktre adubu Mahiru Singh khallaga huzik lairiba Oja Singh asina education amasung philosophy subject ki awatba Oja Singh mention bide
Mahiroising mahiroi oina lehanduna mahai masen mapung fana tamhanbiyu ojagi awat leire haibage kholau khara laurubagi tamal mahiroising faba punba tobigano masina college asida leiriba issue ase kokhanba ngamgadaba natte maramaduna mahiroising ge khudong chadaba sing ase koknaba athuba matamda awatpa oja sing thabira un natrabati mahiroising na akanba khongjang changsinaba sem sare hainasu mahakna makhata na phongdokhe अखोइदा लाइक तमु छात्रसिंग इरांग यावगनुना हाइबिको अदो चुमी अदो हाइबिबदो अखोइ लाइक तम जगे अखोइ अवार्ड पर ओजा थाबिरौ हाइजबनी अदुदा ngasi फावदा चाही मु असि ngasi फावदा इम्फाल कॉलेज के वालिबा ओजा असि थाबिरतबगी मरमसु ngasi ge मई लेनबसिंगना खंगन बिरौ अखोइदा करी अवार्ड पर लेबगिनो करी नोआइतबल लेबगिनो ngasi फावदा इम्फाल कॉलेज के ओजा थाबिरतबसि मइरोइ अमा ओइना इम्फाल कॉलेज के मइरोइसिंगना यामना नुआइजदे एजुकेशन अमसुंग फिलोसफी डिपार्टमेंट की ओजा वालिबसिंग असि यामना अथुबा मतमदा मरी लेनबसिंगना थाबिरौ मइरोइ सिंगी खल्लगा थाबिरतब तारगदि मइरोइ अखोइना चे चांग अमोना थाबगी लेजररोइ मरमदि अखोइ हाना ममांगदा थक्ता थाकिबा कया अमा लेरे अदुना अथुबा मतमदा इम्फाल कॉलेज की वालिबा ओजासिंग असि थाबिरतब तारगदि इम्फाल कॉलेज की मइरोइसिंगना अकनब खोंजंग चक्सिलंगनब सेम साबा लेजरे करिगुंबा मणिपुर हाइबा मणिपुर इरमदमसि खोंजंग चक्सिनद्रगदि थबा अमा पांथोक्तबगी स्टाइल अमा लेरिबसि मरी लेनबा सिंगना मदुगी वाखंदु थादोकपियो हाइना हाइजरि पाउगी मरक्थन नातेन ब्रेक अमा लोमिनसे Imphal West District ki Ningthemcha Karongda laiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem lairabasing matam gachunaba mawngda sel yamna changdana layengli Social Welfare Department ki license makhada chalairiba treatment center asina piriba tongan ba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, cash management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care, recovery convergence meeting asina singbane Malaysia ge Malacca da laiba Asia Metropolitan University dagi addiction laina gi matangda masters degree paibada natana ICCE Colombo plan dagi international certified oiraba Dr. Sapam Lalit na lingkhatpa treatment center asida miyoi lising ani gi mathakta layengkrei masigi manung miyoi lising ama hena mahausa gi punsida halakpa ngamkrei treatment center asida lairiba staff namak national amasung international gi thakta training fanglaba ngaktani hafta khuding gi medical officer na treatment lawriba khudingmak routine check-up tawduna yamna checksina layeng chathai amaromda treatment center asida lairiba miyoi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta afaba mari thamba ngami masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manungda chap chana piri kanagumba drug natraga alcohol gi problem leiba yarobadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimag tanabiu ब्रेक के मतुंगदा म्यामबो मुखना तराम नोकचरे मखाताबा पाउसेंग पिजरे Retired IFS Akham Bonbert Wazana Iba DC Cat and Forestry in Manipur Haina Mingthon Ba Larik Amangase Haunabi Matung Ina Mezor Kuldaleba Manipur Press Club Ki Lokta Kolda Fongdokre Thauramada Retired IFS K Thambo TH Ibobi Retired IS K RK Nimai K Radha Kumar Amade Principal Chief Conservator of Forest SS Chabrana Presidium Member Oina Sarukya K Thauramadu Kamari Laidana, DC Cat and Forestry in Manipur Ge Aiba, Akham Bonbert Wazan Hai, DC Cat na Kumja Inglisingama Chamapan Kuntrani Toida, Forest Management Condition, Forest Revenue Amade, Foresta Kari Kari Thabak Paikatkani Haibagi Matangda, Detailed Report Ama Irame Adubo, Mahakna Haudoklamba Scientific Management ase implement tauba ngamkide DC Cat ase Makhatana Manipurda appointment pidabadake kumja lisingama chamapan kontramari dage Manipur thadoktuna chatkimane mahakna tauramliba thabak tauram sing ase ikai khumnaba utpa oina larik asida mahakbu Father of Forestry in Manipur haina maming tholle
DC CHAPLINA Manipur thadokraba matung mahakki maramda thigalakpada mahakki photo ama fauba thiba phangkide mahakki khongul liraba matung mahakki maramda kupna nainaraga larik ase puthoknaba honarakibane mahakna hodoklamba scientific management ase ekhoina ihodabadagi ngase miyam awafamda tari mahakki scientific management ase Chatnaba tarabadi ekhoina mayoknariba awaba se kharam makhai safagadra khanbadage larik asida khut thabani haina mahakna phongdokhe. All forest belongs to the Maharaja Ganaman akan principal kharasi hapchal padi forest habit oigdo mal adu mana report submit tawre adu forest ki matam da akhoi additional darbar member larmi ibung holsi appoint tawdna ko forest department si lenkhala adu Mading as a forest review Sham Laga, a forest among Masi Tada Bidana, Pasadam Loptoi, Pasad Tada Bidan, Forest Mang and Ibisigi, Maharaj, Kitang Mind Dozan. There were members, there were members Matam Nahani, Tishikasu Nahani, Kitang Moisi, Yana the Bakali with the Masi, when Pibido. Other Mana, Irami, Pazagrava plans, he implemented the say, Tawayam noise, other name one the Pazaba tribute, something the Pige, I wonder who may something the Pig and a Kandagi, Ataki, Masila, he is a Atuka plus. Masagi mana iramiba akoina ilahu badagi hogi Manipuri forest awaba thengnariba Manipuri prasad awaba thengnariba amamba mayam se masi khara dorasu mana iramiba scientific management se akoina hogi muk adopt toba targeti khadi phagat kadra haibisi khanja badagi ina lariksi da ai khut hajarukun Hausiki matam asidadi isa isana pamjaba amadi hainajaba sinfam ama Kanghaunaba hotnaba amadi hayaunaba hayauba haibase yamna kanaba am oiri haina Directorate of Craftsman Training Manipur Joint Director Yaifaba Longjamna Phongdokre Directorate of Craftsman Training Manipur na sindnangase Chandel District ke manung chanalaiba Komlathabi ITI Kaching District ke manung chanalaiba Kaching Wairi ITI amati Thobal ge ITI yengsinba chatpada wafam ase phongdokhibane mahakna makata na high skill and labor minister Haikam Dingo ge meeting makada tongan ba district singda leiriba ITI center sing yengshinbagi makha tarakpo inangase Chandel Kaching amati Thobal district ke ITI center sing asige awat apa sing yengshinbane senba chahi asige union budget ta yauriba Priority mapan ge manungda skill haiba asisu yaurabane skill development ta ahenma meeting changbana chawkhat maikaida achouba thodang loribane hojikti miyamna general stream da chatpagi mahut vocational stream da chatpana henna pamna rakli ITI center sing asida Thada rakli ba senfam ase pikpana maram oiraga tongan ba center sing asida thengnari ba awat apakaya ase menkhatpada awaba ama oire maramaduna center sing asige principal singa tanaraga karam ba hiramda hana thabak paikhat kadage haibado khangdokna ba khongjat ase sinbane Mahirui singasu wari watai sanaduna ITI sing asida thengnari ba Kudong chadaba sing mayek sing na khangbangamle center sing ase chawkhat hanaba hotnabada miyamna su mating pangbiyo haina mahakna makata na phongdokhe Directorate of Craftsman Training Manipur ge Assistant Controller of Examination Y Achouba OSD Takhel Mayum Ronex ITI Impal SK Principal in Charge Tourism Danabir amadi staff kaya na saruk yakiba khongchet aduna ahanbada Komla Thabi Dalaiba Industrial Training Institute Chatuna Yengsin K Mafamadda Directorate of Craftsman Training Manipur ge Joint Director Yaifaba Longjam Taramna Okpagaloinana Convocation ge Thorum Amasu Pangthoke Thoramadda ITI Komlathabi ge Principal in Charge NZ Iboyaima Kapam Komlathabi Village ke Chairman Serbam Borfamadi Secretary NG Nambatin Su Sarugya K Thorumaduda tongan ba Hiram Singda Mai Paklaba Mahiru Kayada Sakangche Khusina K Khongchat Ado Makha Chatharapo Ina Kaching Waidi Dalaiba ITI Kaching da Chatuna Mafumaduda Tengnariba Awat Apakaya Yengsin K Center Sige Principal S Johnson na visiting team Aduda Center Asina Tengnariba Awat Apasingi Matangda Marik Chumba Paudam K Tungda ITI Thobal da su chatuna mafamaduki awat apasing yengsin K.
ꯑꯩꯈꯣꯏꯒꯤ ꯂꯦꯕꯔꯒꯤ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯁꯥꯔ ꯗꯤꯡꯒꯣꯒꯤ ꯌꯦꯡ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ITI ꯁꯦꯟꯇꯔꯁꯤꯡ ꯆꯠꯂꯒ ꯌꯦꯡꯁꯤꯟꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯊꯪ ꯁꯨꯝ ꯇꯧꯖꯔꯛꯄꯅꯤ ꯃꯃꯥꯡꯗꯁꯨ ꯆꯠꯈꯤꯕ ꯌꯥꯝ ꯂꯩꯔꯦ ꯉꯁꯤ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡꯒꯤ ꯁꯦꯟꯇꯔꯁꯤ ꯆꯠꯆꯔꯨꯔꯦ ITI ꯁꯤꯡꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯔꯣꯜꯅꯤ ꯂꯧꯔꯤꯁꯤ ꯁ꯭ꯀꯤꯂꯤꯡ ꯍꯥꯏꯕꯗꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯇ꯭ꯔꯦꯅꯤꯁꯤꯡꯗ ꯁ꯭ꯀꯤꯂꯤꯡꯒꯤ ꯀꯩꯅꯣꯁꯦ ꯄꯤꯒꯗꯣꯏꯅꯤ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯍꯧꯖꯤꯛ ꯁ꯭ꯀꯤꯂꯤꯡ ꯍꯥꯏꯕꯁꯦ ꯍꯟꯗꯛꯀꯤ ꯕꯖꯦꯠꯀꯤ ꯀꯩꯅꯣꯁꯤꯗ 9 priorities 9 ꯑꯗꯨꯒꯤꯗꯨꯗ ꯃꯅꯨꯡ ꯆꯟꯕ ꯁ꯭ꯀꯤꯂꯤꯡ ꯍꯥꯏꯕꯁꯦ ꯑꯗꯨꯗ ꯌꯥꯎꯔꯤꯕꯅꯤ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯂꯧꯖꯔꯤꯕꯅꯤ ꯃꯈꯥ ताना अखोइना डायरेक्टोरेट अमसुंग सरकार की साइट तगी करी तौबा यागदगे हाबदु अखोइना आई यंगजिनजब लापनी इसामक यावना अखोगी प्रिंसिपल सिंग जु यावजरी अदु कंट्रोलर ऑफ एग्जामिनेशन पेगा म्याम सुलो यावजरगा सिदा अवाटपा म्याम अदु करी तौबा यागदगे दुगा छात्र सिंगदा स्किलिंग की कानाबसे हाइपेट ब्रीफिंग अमा पिजबनी अवाटपसे लोइनम फुलफिल तौबनी ngamde सरकारी कैनोसे अखोगी बजेट से पिकपनी हाइतारे अदुगा होजिकी ओइनादी हाना फोकस ओइना करी सेक्टर द करम ट्रेड हाना करी तौरगा हेना चाखोलहनबो ओइगदगे ना हाइबा अदुदु येंगा मथंग अवाटपसे मेंखलकनबा सरकारदसु अखोय तक्सनजगे अदुगा अखोगी साइट तगिसु सरकार की साइट तगिसु होनजगे हंदक लोन थिंख्रबा लालहोलो KCP ताइबंगानबा ग्रुप ना निसा योनबा सेंगी लिस्ट अमा थादोरकपदा यावरिबा काइरंगदगी MD अनवर साहा MD कमर उद्दीन अमदी MD दिलवर हारिबा मियोय अहुम से ड्रग ललोनबगा मरी लेनबा मियोय नते हाइना यूनाइटेड कमिटी काइरंग खोमिदो खाबिसोयगी माइकेदगी सेंगदोरक्ले हिरामसिगा मरी लेनना ngasi खोमिदो बाजार लेबा यूनाइटेड कमिटी काइरंग खोमिदो खाबिसोयगी ऑफिस ता पांगथोकिबा पाउगी मिफम अमदा लोक असिगी प्रेसिडेंट FM मनोवर अलीना हाई MD अनवर साहा MD कमर उद्दीन अमदे MD दिलवर हारिबा मियोय अहुम से एंटी ड्रग के यामना मरुओइबा थौगाई सिंग लौरिबा मियोयने मतौ करमना मियोय अहुम से ड्रग योनबा सिंगे लिस्टा यावरिबनो हाइबसे अंगक फावी मरमदुना KCP ताइबंगानबा ग्रुप के इचल इनाव सिंगना हाइरिबा मियोय अहुम असिगे मतांगदा लौरिबा फिरेप असे अमुक्तगा हन्ना खनबियो हाइना महाकना फोंदोखे लाइबक थीबदी अनांग मुसीजरबा KCP की ताइबंगानबा ग्रुप की पार्टी न थोक लिस्टा निशाब थिंगलिबा निशा की एंटी ड्रग जॉइंट कमिटी की अमदी निशा की मेयो सोशल एक्टिविस्ट ओइना चथरिबा थबुक तौजरिबा अदुबा कमिटी एसिगी यूनाइटेड कमिटी करन खबितो निशो की मरुयो थदाम सु लौरिबा एडवाइजर ओइबा अनवर अली अनवर शाह अमदी अखोय दिलवार अमदी कमारदीन हाइरबसिंग असिगी लिस्टाव पसी अंगक पोक्से लमदम असिना थेंगनरिबा इरांग असिना मरम ओइरगा लांजेनरखिबा दोलाई थाबीगे खुंजा सिंह मसा मसागी युमदा हंजुलहनबियो हाइना दोलाई थाबी डेवलपमेंट कमिटी DCC ना मरी लेनब सिंगे पुकनिंग चिंगसलक्ले DCC गे सेक्रेटरी P बसंतना कुजेक पिदुना थादोरकपा चेरोल अमना हाई इम्फाल ईस्ट डिस्ट्रिक्ट की DC ना सजीवाद लेबा टेम्पररी शेल्टर होम दा मिनी लाइब्रेरी संगाबा लाकपदा दोलाई थाबी गी खुंजा सिंह अथुब मतमदा मसा मसागी खुलदा हंजिल हलगनी हाइना फोंदोक लमकिबा वाफम अदु अथुब मतमदा थबकता ओंथोकपियो हाइनसो चेरोल असना मखा ताना फोंदुरक्ले मणिपुर मैतै पांगल रिवोल्यूशनरी आर्मी कौबा अनौबा लालहौलुप अमा सेमले हाइना हंदक्ता सोशल मीडिया दा फोंदुकनरखिबा फौदेन लिटान लेरक्तगे MD अनेस सिंगामयुम चही कुंट्रा तरुक अपोकपा लेखिद्रबा MD मजाहर हाइरिबा मियोय असे ngasi मैतै पांगल काउंसिल मणिपुर MPCM मैतै पांगल मणिपुर वेलफेयर ऑर्गेनाइजेशन MMWO अमदे अंजुमानदा चंगजरखिबगा लोइनना मियामदा लाले हाइजख्रे हिरामसिगा मरी लेनना इम्फाल ईस्ट डिस्ट्रिक्ट के गोलापति हतादा लेबा MPCM के ऑफिस ता पांगथोखिबा पाउगी मिफम अमदा MPCM के प्रेसिडेंट हजी अराफत अलीना हाई मणिपुर मैतै पांगल रिवोल्यूशनरी आर्मी हाइरिबा अनौबा लालहौलुप असे MD अनेश हाइरिबा मियोय असिना मियोय खरगा मानरगा सोशल मीडिया दा सेमखिबा लुपने लुप असी मरी मखोंग यावबा असेंगबा लुप नते लुप असी MD अनेश हाइरिबा मियोय असिना वाखलना सागतलगा सेमखिबनी हाइना महाकना मखा ताखि
हंदक्ता नौना भाइरल चटखिबा MPRA मणिपुर मैतै पांगल रिवोल्यूशनरी आर्मी हाइबा अमा नौना सफोंखिबगी मतंगदा अखोइगी लुप अहुम मसिदा चंगजरगा म्याम लेबाक म्यामदा महाकना लाले अमसुंग सुगुंबा लुप असि लेते हाइबगी म्यामदा सेंगदोकचबगी तंजा अमदु ngasi अखोइगी ऑर्गेनाइजेशन लुप अहुमगी ममांगदा अखोइ थमजगे इसाना चंगजरक्तुना हाइब लुप असि लेते लुप असि तसेंगनाय मतमदा आइगी नाहक्तंगी वखन्ना सागतलगा इखिबनी मदुदा करिगुंबा अमता कनागुंबा अमगी करिना केतोरगा एदोकिब नते आई लाइबाक म्यामदा लाले हाना सेंगदोकचरी Chahi henjilakhlaba irang asina maram oiraga khun ngakliba icha inaw singda onsinduna fanaba hotnaba amadi fabagi thapak chathariba ase gyaningde Kaching district ki laimanai mamang laikai khun ngakpa hygrism somorje chahi kuntra apokpa laikhidraba jugeswar athuba matamda condition amata yaudana thadorakadabani haina ngase laimanai mamang laikai da wakat mifam fam khrei laimanai mairapai na sinduna pham kiba wakat mifam aduda sarukya khibi mairapai bi amana phongdorakpada haukiba tang kuntaret ke nungthilda hygrism somorje na mahaki mayum mayada leiringaida gari machada lakpa fizam setpa mi anina puraga chatkibane aduga laghulup amage ming paksilaga police na fare haina pauda yaurakpa ase angakpa po e hygrism somorjet hauzik thokliba irang asida micham ama oina miyamgi mateng panglaga leijaba misakne mahak fakhi ba aduso mamanaba singa chatminnari boininge Fabani haiba khanglamlabade tanaramasu yabni asumna aikhoigi khungakpa micham singda onsinduna pharabadi aikhoi matau karamna hinghogadoribano haiba haina hangbaga loinana khungakpa somorjet athuba matamda thadopiu haina mari leinaba singge pukning chingsinke Micham sida onsan khungakba isa ina sida onsan dana smai sum phabiragadi अखोई करमायना तौदुइनोबा इचासिंजे मामा अखोई कमाई लैयु हाइबनोबा इचासि जंग सुमाय सुम मोइना हाइदि नतबा एक तो पांसिलगा सुम फाबा तारदि करमाय तौदुइनोबा मसी यानिंगदे अथुमा मतमदा थादोपियु Samagra Siksa Manipur ke sponsorship Makhada Kaching district ke JDO na sinduna pangthokpa Joyful Learning Program ke saruk ama oina ngase Langmaidong Higher Secondary School da quiz competition ama pangthokre quiz competition aduda school asida class 9 dagi 12 fawbata tamliba mahiri singe team marina athoi ahen tanakhe N Sanjeevna quiz master oidana pangthokiba changdamnaba duda makok mathang taraba team singda sel gi manapi duna pukning thogatke competition aduda team mari aduna khumba ngamdaba wahang sing audience ta pass tawduna khumhalaba tungda consolation prize fangnabage khudong chabasu pikhe Bishnupur district ke manung channelaiba Joypur Khunodagi Silas Lamabam Amade Sinam Menaka Anigi Ahanba Fangjaba Machanupa Lamabam Thauzal Maitegi Ahanba Mopok Kumon Kamari Lainana Jenims ke Blood Center da Lemne EP bagi Thauram Ama Pangthokre Ireja Singidama Kathoklaba E Haiba Wakalunda Pangthokpa Lemne EP bagi Thauram Ado Green Brigade Manipur Green Defender Youth Bishnupur Institute of Development Studies Manipur Lifesavers Manipur Indian Red Cross Society Bishnupur Nehru Yuva Kendra Bishnupur Amade Blood Center Jenims ka khutsam naraga pangthokpane EP bagi thauram ado punna miyoi nipana EP dona sarukya khe thauram aduda athoiba mitunglen oina sarukya khiba Green Brigade Manipur ki founder E Premjit na hai pokpa siba natraga maru oiba thauram khudingmak asigumba kanaba Hiram ama onthokuna pangthoklabade lamdam asida igi awatpa leiroi loinana asigumba thawung ase pukning thogatpiu haina mahakna phongdokhe United Kingdom Foreign Commonwealth and Development Office na sponsor tawraga Oxford University na host tawba Chevening Gurukul Fellowship for Leadership and Excellence Pinaba Khangatlaba Manipur dagi ahanba oina bisoya loitongbam yaure
Angthadagi Bisoya Loitongbam Andro Assembly Constituency ki Hanigi MLA Loitongbam Amujawum Sung Loitongbam Susila Anigi Machanupine Mahak Hosek Non-Profit Organization A Government Foundation ki Makhada Chalaiba 10-bedded ICU project ke Director Oina Thaupure Bisoya Loitongbam Mamang Thakta ICICI Ministry of Rural Development Ernst and Young United Nations Development Program amadi Azim Premji Foundation yauna tongan ba organization kayada thabak tawram labine Mahak Brighter Academy amasong Manipur Public School dagi schooling loshilaba matong National Institute of Technology NIT Warangal dagi Engineering loisin kibane tungda Institute of Rural Management dagi postgraduate losilap kibane All Manipur Medical Students Association Amsana Sindna Nomagi Oiba Health Camp Come Awareness Program Ama Luang Sambam Delayba Netsu Grounda Pangtokre RIMS ki Department of Psychiatry ki Professor Dr. R.K. Lenin ki meeting Makada Pangtokiba Medical Camp Aduda Medicine, Surgery, Pediatrics, Ophthalmology, ENT, Ortho, Dermatology, Psychiatry, Amadi, Surgery ke Anaba Kaya Lem Nalagin Ki, Health Camp Aduda Blood Test, Liver Function Test, Amadi Kidney Function Test ke Kudong Chabaso Fangan Ki, Chawrak na Miyoy Chani Rom na Lem na, Layin Kiba Aduda Matautaba Hidak Singsu Lem na Pangkibatan Natana, Diabetes, Hypertension, Diarrhea ki Matang Nasu Wangang Ki, Free Medical Camp Ado Pangtopagi Matangda All Manipur Medical Students Association ki Executive Member Takhel Mayum Chinglem Banahai Hakchang Fana Na da Yektana Lainabagi Pandamda Camp Ase Pangtokane Aikoi Yengduna Lainabagi Mohud Tabak Oina Pangtoklaga Ana Ayek Yaudaba Kunai Ama Oinabagi Pandamda Camp Ase Pangtopagaloinana Hidak Langthak Singso Lying Ba Lakpa Singda Lemna Piri Hainam Hakna Fongdoke. Poina ngasi bijariba facility singa sidi akoigi department mapan gi facility lay paming ona panjarabada surgery, medicine, psychiatry, ortho, pediatrics asina singmani duga koi sigi facility si masi khatana tana ikoina kogi test taw ya bagi khudong chaba facility sing bijari samna panjarabada kogi CBC gumba the kidney function test, liver function test asina singbo singsu free da at no cost free da bijari duga masida sunatana koi hidak na takki oiba khudong chaba free da su mayam yofam da bijari duga koina ngasi sinjari ba health camp sigi maroi ba em hairagadi koina yengaga leiba nataba kogi mitna yengaga dang leiba nataba kogi action da onthokpa sigi padam dani koina tawjari basi Assam Lenga ke Directorate of Sports and Youth Welfare na Sindana Kumja Lisingani Sumna Kunhumdoi ge November ge Chahi asigi January Phawba Pangthokiba Khel Maharam ge Ahanba edition ge district level da medal Fanglakraba Sanaroi Singda certificate yenthokpagi thorum ama Binagandi Part 2 da leiba M Dev Singh Memorial Academy da Pangthokre Tauramadu ki sarukam oina tongan ba masana singge expert kaya daso ikai khumnabut ke nengsing bayabadi khel maharam ase tongan ba mafam kaya da pangthokibane changdam naba sida athletics football kabaddi volleyball amade khokho na chingba masana kaya so sanake Kwakaitel Ningthem Kholgi FCI Godang Taba Lambi asida PHED na lambi gi nakal animakta isingi pipe phumkraba matung fazana sembiram dabadagi lambi ase yamna fatre lambi asida chatliba Little Flower St Joseph amade regular na chengba school gi mahiroi sing na chatpada lekhom caption ba accident thokpa asina chengba khudong chadaba kaya mayuknare maramaduna athuba matamda lengak na lambi ase sembinaba maikai adongge miyam na lengak ki pukning chingsalakle Pagi FCI Ningengon Minorotagina FCI Bautaba Lambi se Hana Quinasu Diai Tonga Hapsakre Manti Unadana Mele Unadana Yam Hire Musi Horsu Ning Changi Tre Ado Yaragadi Kitang Tu Nauta Sembayaba Kaino Kainoidu View Aduga Parja Singsu Yamware Toti Singi Pipe Pumba Tohiva Matamdusu Tokaraga Tambirame adegi fazana su sembiram damne hoti lambi si ajuki matik adong thire aduna yaragadi masi kitang mari leinaba
ꯍꯧꯖꯤꯛꯇꯤꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯁꯦ ꯍꯥꯏꯖꯒꯦ ꯀꯣꯜꯀꯥꯇꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯄꯥꯟ ꯁꯨꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯔꯥꯇꯦ ꯆꯦꯝꯄꯤꯌꯟꯁꯤꯞ ꯏꯟडिꯌꯟ ꯆꯦꯂꯦꯟꯖꯔ ꯀꯞ 2024ꯗ उरुप ओबीसी गर्ल्स हॉस्टल रिलीफ कैंप लेबा इरेंगबम पुष्पा चनुना सिल्वर मेडल लौदना लमदम असिगी मिंगचत पुरखरे इरेंगबम पुष्पा चनु मोरे वार्ड नंबर 9 दगी इरेंगबम दोरेन मैते अमसोंग इरेंगबम मिखुबी अनिगी मचानुपीने महाक हौजिक उरुप हायर सेकेंडरी स्कूल दा क्लास 10 तमलिबी माहिरुइने ममांग चही की मे 3 दगी लमदम असिदा हौरखिबा इरांग असिना महाक लांजेनरक्तुना उरुप ओबीसी गर्ल्स हॉस्टल रिलीफ कैंप ता चंगजफम लौदना लैरखिबने कुमजा लिसिंग अनि सुपना 19 दा साना खोटनबगी लमदा खोंगदादुना महाकी ओजा अरामबम ग्रेशन गे मखादा सानरखिबने महाकना चैंपियनशिप असिदा सिल्वर मेडल फंगलपदा इम्फाल ईस्ट डिस्ट्रिक्ट एडमिनिस्ट्रेशन नसो नुंगाइबा फोंदोरखले अरोइबदा मरु ओइबा पाव अमुखना पिजरे लेबाग असिगी उमंगी सरुक हेंगत हनबगी पांडमदा नेशनल मिशन फॉर ग्रीन इंडिया GIM ना मणिपुर के लुपा करोड़ 35 लाख 18 की सेंफम हौखिबा चही 5 सिदा काइथरखरे हाइरे सेंट्रल स्कीम अमा ओइरिबा प्रधानमंत्री आवास योजना अर्बान की मखादा मणिपुर की ओइना लुपा करोड़ चामरे 34 लाख 34 रिलीज तौरक्तुना पुन्ना युम लिसिंग 13 चाट्रु 34 साब लोशनख्रे हाइना पार्लियामेंट मिफमदा थमख्रे चीफ मिनिस्टर नोंथोंबम बिरेनगा प्राइम मिनिस्टर नरेंद्र मोदी का उन्नतना मणिपुर हौजिक थेंगनरिबा इरांग असगी मतंगदा वारी सानख्रे मणिपुर की गवर्नर अनुसुया उइकेना लमदम असिदा तंगदुल लेताबा हंजिल हन्नबा होटनबदा लौखिबा थौदांग सिंह सिक्योरिटी एडवाइजर कुलदीप सिंह अमसोंग मणिपुर पुलिस के DGP राजीव सिंह ना सिंथाख्रे खेत्रीगांव असेंबली कॉन्स्टिट्युएंसी दा थोकलिबा चेंगी वाथोक मतम चाना लुशिनबा ngamdrabadi CAFNPD मिनिस्टर मसामतिक चाद्रे हाइना खंजरगा रिजाइन तोफम थोई हाइना ACS के MLA सेक नोरुल हसन फंदरखले अमदे हेपेटाइटिस B नत्रगा C लोटसन बगे मफुत लेंगाक लेमना पीरिबा खुदोंग चाबसिंग लौदना हेपेटाइटिस लाक्शन बदा मतेंग पांगबियु हाइना हेल्थ मिनिस्टर डॉक्टर सापम रंजना अपील तरखले matang asdang asigi oinadi Times of Manipur na pizabat numidangi Manipuri Paulushin jare miteng tabidi bapum na magpo CHAPLINA MAISNAM na amukan na krumsari